ꯂꯤꯁꯇ ꯊꯝꯃꯒꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯏꯁꯦ ꯑꯗꯨ ꯂꯥꯟꯁꯤ ꯌꯥꯝ ꯀꯟꯅ ꯍꯩꯐꯥꯗ ꯃꯥꯗ꯭ꯔꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯗ ꯍꯩꯐꯥꯗꯅꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯌꯥꯝ ꯀꯟꯅ ꯇꯥꯈ꯭ꯔꯤꯁꯦ ꯃꯐꯝ ꯑꯅꯤꯈꯛ ꯇꯥꯕꯗ ꯃꯈꯣꯏ ꯃꯤ ꯇꯔꯦꯠ ꯑꯃ ꯁꯤꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯄꯒꯤ ꯑꯆꯧꯕ ꯑꯦꯇꯦꯛꯅꯤ ꯃꯥꯁꯤ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯃꯤ ꯑꯁꯤ ꯑꯌꯨꯛꯀꯤꯅꯤ ꯑꯌꯨꯛꯀꯤ ꯄꯥꯎꯅꯤ ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ ꯅꯥꯕ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯁꯣꯝꯗ ꯈꯔ ꯏꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯇꯦꯛꯇ ꯑꯩꯈꯣꯏ ꯃꯤ ꯁꯤꯕꯅꯕꯨ 24 ꯑꯋꯥꯔꯁꯤꯗ ꯂꯦꯕꯅꯥꯟꯗ ꯃꯤ ꯁꯤꯔꯤꯁꯤ ꯃꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯑꯆꯝꯕ ꯃꯤꯁꯦ ꯑꯗꯨꯗꯩꯗꯤ ꯐꯤꯂꯤꯁꯇꯤꯅꯤ ꯃꯤ 5 ꯑꯃꯒ ꯁꯤꯅꯕꯨ ꯂꯥꯍꯤꯌꯥꯔꯁꯤꯗ ꯑꯗꯨꯗꯩꯗꯤ ꯒꯥꯖꯥꯗꯅꯕꯨ ꯑꯄꯨꯟꯕꯗ ꯁꯤꯔꯤꯁꯤ ꯃꯤ 55ꯅꯤ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯣꯔꯗꯟ ꯏꯖ꯭ꯔꯥꯏꯜꯁꯤꯗꯁꯨ ꯃꯤ ꯇꯔꯦꯠ ꯃꯤ ꯃꯔꯤ ꯑꯃ ꯁꯤꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯐ ꯑꯗꯨꯗꯩꯗꯤ ꯑꯃ ꯁꯤꯗꯅꯕꯨ ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯏꯁꯤ ꯔꯣꯀꯦꯠꯅꯤ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯅꯥꯕ ꯑꯗꯨꯅ ꯃꯤꯁꯦ ꯑꯗꯨ ꯁꯤꯕꯒꯤ ꯄꯥꯎꯅꯤ ꯁꯤ ꯑꯜ ꯖꯖꯤꯔꯥꯗꯣ ꯑꯝꯇꯪ ꯂꯧꯊꯣꯛꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯈꯦꯂꯥꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯃꯌꯥꯝ ꯍꯔꯥꯎꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯈꯖꯤꯛꯇꯪ ꯆꯤꯟꯗꯅ ꯀꯩꯅꯣꯝꯁꯨ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯖꯅ ꯑꯁꯥꯏ ꯊꯣꯛꯂꯛꯂꯒ ꯃꯩꯇꯨꯜꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯁꯤꯗ ꯀꯔꯤ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯩꯐꯥ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯤ ꯇꯔꯦꯠ ꯁꯤꯔꯤꯁꯦ ꯃꯤ ꯇꯔꯦꯠꯁꯦ ꯑꯗꯨ ꯂꯥꯟꯁꯤ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯅꯍꯥꯟꯗꯒꯤ ꯍꯤꯖꯕꯨꯜꯂꯥꯁꯤꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯏꯕꯅꯕꯅꯦ ꯑꯦꯇꯦꯛꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯂꯥꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯨ ꯆꯠꯂꯤꯕꯅꯤ ꯁꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯍꯩꯗꯨꯗꯁꯨ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨ ꯁꯤꯗꯤ ꯑꯩꯈꯣꯏ ꯔꯣꯀꯦꯠ ꯀꯥꯞꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯗ꯭ꯔꯩꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯏꯕꯅꯕ ꯑꯗꯨ ꯂꯥꯎꯊꯣꯛꯄꯗꯨꯅ ꯊꯣꯛꯇ ꯃꯈꯩꯗꯨꯅꯤ ꯁꯤꯍꯧꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯁꯤꯔꯤ ꯃꯈꯩꯁꯤ ꯃꯐꯝ ꯑꯃꯗ ꯁꯤꯔꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯝꯗ ꯁꯤꯔꯤꯁꯤꯅꯕꯨ ꯃꯤꯆꯝꯅꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝꯒꯤ ꯑꯩꯈꯣꯏ ꯁꯤ ꯑꯆꯧꯕ ꯏꯊꯦꯛꯅꯤ ꯄꯨꯔꯥ ꯍꯤꯠ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯃꯐꯝꯗꯨꯗ ꯑꯗꯨꯗ ꯃꯥꯏ ꯚꯤꯗꯤꯑꯣ ꯀ꯭ꯔꯥꯛꯁꯤ ꯃꯑꯣꯡ ꯑꯃ ꯆꯥꯗꯕ ꯈꯪꯉꯦ ꯄꯨꯡꯇꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯀꯌꯥꯅꯣ ꯁꯤꯗ ꯁꯤꯔꯤꯁꯦ ꯃꯤ 6ꯅꯤ ꯁꯤꯔꯤꯁꯦ ꯃꯩꯇꯨꯜꯂꯥꯁꯤꯗ ꯑꯗꯨꯗꯩꯗꯤ ꯍꯩꯐꯥꯗꯅꯕꯨ ꯃꯤ ꯑꯃ ꯍꯩꯐꯥꯗ ꯅꯠꯇꯦ ꯃꯥꯅꯤꯁꯤ ꯀꯤꯔꯨꯌꯠꯇ ꯃꯤ ꯑꯅꯤ ꯑꯃꯒ ꯃꯥꯗ꯭ꯔꯩꯗꯤ ꯀꯩꯅꯣꯝꯗ ꯃꯩꯇꯨꯜꯂꯥꯁꯤꯗ ꯃꯤ ꯀꯩꯅꯣꯝꯒ 6 ꯑꯃꯒ ꯁꯤꯅ ꯁꯤꯔꯤꯁꯦ ꯑꯗꯨ ꯃꯈꯣꯏꯗ ꯑꯗꯨ ꯄꯥꯎꯅ ꯍꯥꯏꯗꯣꯛꯂꯛꯏ ꯏꯖ꯭ꯔꯥꯏꯜꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯑꯃꯗ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯃꯥꯗ꯭ꯔꯦ ꯅꯠꯇꯕꯤꯗꯗꯤ ꯑꯇꯣꯞꯄꯗꯗꯤ ꯂꯣꯏꯅ ꯑꯥꯔꯕꯤꯗ ꯈꯛꯇꯅꯦ ꯁꯤꯒꯤ ꯄꯥꯎꯁꯦ ꯂꯥꯛꯏꯁꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯅꯩꯔꯕꯅꯤ ꯃꯥꯏ ꯄꯥꯎ ꯃꯩꯁꯦ ꯂꯣꯏꯅ ꯂꯥꯛꯑꯕꯅꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯍꯃꯥꯁꯅ ꯃꯥꯗ꯭ꯔꯩꯗꯤ ꯋꯥ ꯑꯃꯁꯨ ꯀ꯭ꯂꯤꯌꯥꯔ ꯇꯧꯈ꯭ꯔꯦ ꯁꯤꯁꯐꯥꯌꯔꯒꯤ ꯃꯔꯝꯗ ꯀꯩꯅꯣꯝꯁꯦ ꯃꯥꯗ꯭ꯔꯩꯗꯤ ꯌꯃꯟꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯏꯖ꯭ꯔꯥꯏꯜꯅ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯂꯍꯤꯌꯥ ꯑꯗꯩ ꯒꯖꯥ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯤꯆꯝ ꯃꯌꯥꯝ ꯍꯠꯂꯤꯁꯦ ꯃꯥꯗ꯭ꯔꯩ ꯃꯤꯁꯤ ꯐꯥꯔꯒ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯤ ꯄꯥꯈꯪ ꯃꯆꯥ ꯃꯈꯩꯁꯦ ꯑꯗꯨꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯞꯀꯠꯆꯔꯛꯀꯦ ꯑꯗꯨꯝ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯃꯟꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯔꯝꯗ ꯁꯤꯁꯐꯥꯌꯔꯒꯤ ꯃꯔꯝꯗ ꯒꯖꯥꯒꯤ ꯃꯅꯨꯡꯗ ꯌꯃꯟꯒꯤ ꯍꯨꯇꯤ ꯃꯈꯩꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯍꯃꯥꯁꯀ ꯁꯥꯠꯅꯤ ꯑꯩꯈꯣꯏ ꯍꯤꯖꯕꯨꯜꯂꯥꯒ ꯁꯥꯠꯅꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯑꯗꯨꯝ ꯇꯧꯅ ꯆꯠꯀꯅꯤ ꯆꯥꯎꯅ ꯄ꯭ꯔꯣꯇꯦꯁꯅꯤ ꯁꯤ ꯌꯃꯟꯗ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯀꯩꯅꯣꯝꯒꯤ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯀꯥꯎꯈ꯭ꯔꯦ ꯏꯔꯥꯟ ꯂꯣꯝꯗ ꯂꯥꯛꯂꯒꯦ ꯏꯔꯥꯟ ꯔꯦꯗꯤꯅꯤ ꯂꯥꯟ ꯇꯥꯕꯩꯗꯃꯛꯇ ꯑꯗꯨ ꯑꯗꯨꯝ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔ ꯑꯦꯛꯁꯇꯁꯨ ꯑꯦꯛꯁ ꯍꯦꯟꯗꯦꯜꯗꯁꯨ ꯑꯗꯨꯗꯩꯗꯤ ꯑꯃꯗꯁꯨ ꯑꯗꯨꯝ ꯄꯥꯎꯁꯤ ꯐꯪꯉꯤ ꯍꯌꯦꯡ 5 ꯇꯥꯔꯤꯛꯀꯤ ꯃꯃꯥꯡꯁꯤꯗ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯊꯛꯁꯤꯗ ꯂꯥꯟꯁꯤ ꯇꯥꯕꯒꯤ ꯏꯔꯥꯟꯅ ꯑꯗꯨꯃꯁꯨ ꯄꯥꯎꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯑꯗꯨꯝ ꯆꯦꯟꯅꯦꯜ ꯑꯃꯗ ꯃꯗꯨ ꯏꯔꯥꯟꯗꯤ ꯔꯦꯗꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯏꯔꯥꯟꯅ ꯑꯗꯨꯒꯤ ꯏꯁꯇꯦꯠꯃꯦꯟ ꯄꯤꯗ꯭ꯔꯤ ꯃꯗꯨ ꯏꯔꯥꯟ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯊꯨꯕꯗ ꯑꯗꯨꯗ ꯁꯤꯗ ꯂꯩꯔꯤ ꯏꯔꯥꯟꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯈꯔꯅ ꯋꯥ ꯈꯔ ꯍꯥꯏꯕꯤꯕ ꯑꯃꯒ ꯂꯩꯔꯤ ꯀꯔꯤ ꯋꯥꯅ ꯍꯥꯏꯕꯗ
इजराइलना ईरान की मथक्ता लान ताकिबसी इराक की बेस्ते ताकरिबनी कुनो सिदा ईरान की मनुंग पाइजलकलेगा माही इटेक्सी तौरम नत्ताबा कैनोमना याखोई की इजराइल ने अदुम तौदना हो ईरान हारिबनबु मासो अदुम तौदना इजराइल से डायरेक्ट ईरान दगी काप्तरगा अतै अतै लेरिबा हौजिकी लेरि सोमदे हिजबुल्ला लेरि ईरान सपोर्ट ने मादे हुती लेरि ईरान सपोर्ट ने मादे इराक तसु मकोई की ग्रुप अम लै मलेशिया कनों ग्रुप है अदुम सु ईरान की सपोर्ट ने अदुम तौदना सोमदा गाजा मनुंग दसु हौजि हमास लेरि सिमा हिसिलोनि ईरान सपोर्टर ने अदुम तौदना ईरान हारिबु सपोर्टर मा हिसिबु लान से मखोइना तौखलबा चाउना अदुग मोंग ना मोय फिरेपसे दु तौबुदि हौजिक सु लेप्तबि हिजबुल्ला ना लेप्तबि लान से तौरि अद्रेदि अचौबि स्टेटमेंट अमगा हिजबुल्ला गी अचौबा लान गी मरमदे खंगबा माद्रेदि हिजबुल्ला गा नैनरकपा हानदगी हिजबुल्ला गी तरफदगी रिपोर्ट तौबा कनमसे अदुगुम मियोइदुना ngarang halduni man statement am pibdo ma statement du yam nali thagali mabu faje ko wani magi do nusigara bo mayam ju pamba हिजबुल्ला ना हजिक कनम मनुंग दा अखोई की इजराइल दा लान तारे से हिजबुल्ला की माई मपांगल से 10% फाउ ओइद्रि है हिजबुल्ला की रॉकेट कापचली से 10% फाउ ओइद्रि है माई ताकत से लगाई द्रि सिना हिजबुल्ला ना इजराइल की मथक अदुना नि इजराइल नुमित चुप हुई गुमनो खोंगिबा है सेसफायर अहम दे हिजबुल्ला से ग सेसफायर है ना मोय असल दा मखोई हिजबुल्ला से ग मखोई लान से ngamdre seng नाइब दा नुमित चुप मखोई असai वीडियो द्रे उमर का बात एंग मा दो चाय ख्रे दा दुमी यावरम लोइरा मयम तंग हाइबियो अब सोइदे मकी यावरम गदरनी अदु सीमक से दसु मा टेक कोइरम गना बा टेक कोइरदी नहल खनि ममांग दा रिपोर्ट अम लाक्तरा मखोई की 72000 लोम मखोई की अपाइस अशोकपा जैसा थबुक चंग दो मी मेमो हॉस्पिटल दला याचे असि असेंग बोय ना सोइदे मकी असुम तौदना मरकाबा तेंग कानो गाड़ी कानो ट्रेक तौरगा पोखाय हलग्रेबा चाय हलग्रेबा अदुई मी माइदु सीमक सिरेंद्रसु मखोई गाड़ी दुरी यामना सेफ्टी नि सेंगना हाइदु थागा चबे वाना टेको सेफ्टी ओइरसु पोखायरकपरा साइ निखायरकपद्र टेक तोबि यावरम गदनि पुम टेक टेक पुम तोय तोबि यावरम गदनि अदुई मिसिंग माइदुना बन हल हाइदोर इदु अदुना ने हौजि इजराइल ना माइ के खुदिंग दो कोइचेन चेलेगा हौजि इजराइल ना अदुई यामना अकल बा हौजि मखोई लेबनन दसु यामना कन्न लानसे तौबा ngamdre मत महादा कनो से अदुई मथकदा ड्रोन लाम यामम लौद्रमनि लेबनन दा हिजबुल्ला ना मखोई अखोई M900 हाइब्रा करे करना ड्रोन ट्रक तो मैम लौद्रम ना बो पाउ दे लाकपनि अदुम तौद्र मखोई से हौजि इजराइल मनुंग दसु मखोई से लानसे ngamdre माद्रे सोमनो गाजा मनुंग दनबो हमास सि मखोई ने लोइजल खराइन लेरिमनि लोइजल खरेगा साइ वीडियो द्रे लेबा मनुंग दे पुलोंग फावगलेगा तेंगद्र मखोई ना कनम दु काबले मेगम कत पुलोंग चंगरे दो अदुई मोंग ना बा हौजि अदुना मखोई सु मखोई की लानमी मखै से आईडीएफ फोर्स मखै से की मपै तत पाइबु तारे हौजि मपै तल्लिमनि मखोई करेदी करोम दे नोंग गुली सिला कनी करिम द खंगबना ता मखोई सु करेदी असाई की बिल्डिंग तो लिंग लोइन तोय खोइदन लै खरमनिना लोइन चाइदन लै खरमनिना करोम दे की फाउदोर कनी करिम द ठीक लैते अदुम तौरगनी करोम करम दन फाउदोर का वीडियो महिद्र येंगदु उरतना बोम थममेगा लापना का हिपतना खोद हिपतना ले गनी रिमोट क्रा दवाई रो दम दन फजगरे जे हमास की मिदुन हिप ले गनी नोंग मै खुचु खलाय क्रा तो ममांग थमेगा बिस्मिल्लाह अल्लाह अकबर रहमान दवाई करी दो अदु येंग अदु अदुम तौदना हौजि इजराइल की लानमी सिसु याम सुथिन सिरे आद्रेदि नहल महoi की अचौबा लीडर दुसु अदु मथक्तसु अटैक तो इमादु मा मिनिट अमरोमना अखोई गाजा मनुंगदा अदु इंक्वायरी गुम मा लाकपजाने पोचे करेगा दि लानसी करी मोंग तौरिनो करिनो करम न अखोई की लेत्रन ऑफिसर ने अखोई की कनम तौबदो चेक तौब चपदो अदुगुम चपदा माय मथक्सि अटैक से तौबनी मिनिट अमना मा हिंगिन नाय सेंग नायदा अदु महoi पावदो मैमम लाई अदरे सोमना बो रासिया अमसुंग ईरान की पाउसला आगे यूट्यूब चैनल अमानी दा मागी ब्रेकिंग न्यूज़ हाइना थारेगा मागैना येंगिमनी न्यूज़ अमानी दा ब्रेकिंग न्यूज़ हाइना एरेगा ईरान रिसीवेड Su-35 जेट फाइटर एंकरा इरिए रिसीव तौर एंकरा अदुई पाउदु खंगदे को माना करमदे फंगिमनो मादु आइदि थीरे काबक यामना फंगदे मादु IRGC की तरफ तक सु अदुगी मागी स्टेटमेंट दु अदु ओइदम नाइना हाइबा IRGC मोह ईरान के हौजि की IRGC मोह की आर्मी ग्रुप तो मोह की आर्मी मिंग दो IRGC है अदुना सु अदुगी दुमा हाइबिरई सिगुम्बा पोची अखोइना रिसीव तौबगी पाउसी माही अखोइ रिसीव तौजद्रि हाना सिगी मरम सिदा
ꯔꯥꯁꯤꯌꯥꯒ ꯅꯩꯅꯕꯇ ꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯐꯝꯁꯦ ꯍꯥꯏꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯈꯣꯏꯅ ꯁꯤꯝꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯏ ꯔꯥꯁꯤꯌꯥꯗꯒꯤ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯖꯦꯠ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯔ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯩꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯑꯃ ꯂꯧꯕꯒꯤ ꯑꯗꯨꯒꯤ ꯗꯤꯜꯗꯨ ꯑꯣꯏꯗꯅ ꯑꯗꯨ ꯂꯧꯈ꯭ꯔꯁꯤꯅꯤ ꯐꯪꯂꯦ ꯁꯤꯅꯤ ꯃꯣꯏꯅ ꯔꯤꯁꯤꯞ ꯇꯧꯔꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ S-35 ꯁꯨꯈꯣꯏ 35 ꯃꯍꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯗꯨꯏ ꯃꯊꯛꯇ ꯆꯩꯅꯥꯒꯁꯨ ꯃꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯖꯦꯠ ꯐꯥꯏꯇꯔ ꯑꯃꯈꯛꯀꯤ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯏꯔꯥꯟꯒ ꯑꯗꯩ ꯄꯥꯀꯤꯁꯇꯥꯟꯒꯁꯨ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯂꯧꯕꯒꯤꯗꯃꯛꯇꯅꯦ ꯏꯔꯥꯟꯒꯤ ꯉꯁꯥꯏꯒꯤ ꯏꯌꯥꯔ ꯐꯣꯔꯁꯁꯤꯗ ꯃꯄꯥꯡꯒꯜꯁꯦ ꯀꯜꯍꯟꯅꯕ ꯑꯗꯨ ꯏꯟꯁꯥ ꯑꯜꯂꯥ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯀꯟꯅ ꯁꯧꯒꯠꯇꯅ ꯍꯣꯠꯅꯕꯤ ꯑꯗꯨ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ Su-35 ꯁꯨꯈꯣꯏ 35 ꯔꯤꯁꯤꯞ ꯑꯣꯏꯕꯒꯤ ꯋꯥꯁꯦ ꯑꯩ ꯀꯗꯥꯏꯗꯁꯨ ꯊꯦꯡꯅꯗꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯗꯨ ꯃꯌꯥꯝ ꯊꯦꯡꯅꯕꯈ꯭ꯔꯂꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯟꯕꯤꯔꯛꯎ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯀꯔꯤꯒꯨꯝꯕ ꯏꯁꯇꯦꯠꯃꯦꯟ ꯈꯔ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯅ ꯔꯤꯁꯤꯞ ꯂꯧꯔꯦ ꯔꯤꯁꯤꯞ ꯇꯧꯔꯦ ꯍꯥꯏꯅ ꯏꯁꯇꯦꯠꯃꯦꯟ ꯈꯔ ꯐꯪꯕ ꯇꯥꯔꯒꯗꯤ ꯈꯪꯍꯜꯂꯛꯎ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯑꯩꯁꯨ ꯉꯔꯥꯡꯗꯩ ꯊꯤꯔꯤꯕꯅꯤ ꯑꯗꯣ ꯑꯩ ꯀꯗꯥꯏꯗꯁꯨ ꯐꯪꯗꯦ ꯃꯥꯒꯤ ꯏꯁꯇꯦꯠꯃꯦꯟꯁꯦ Su-35ꯁꯦ ꯑꯗꯨ ꯀꯅꯥꯅ ꯀꯔꯝꯗꯩ ꯄꯥꯎꯁꯤ ꯐꯥꯎꯗꯣꯔꯛꯏꯕꯅꯣ ꯑꯗꯨꯁꯨ ꯑꯩ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯩꯒꯤꯅꯣ ꯑꯗꯣ ꯍꯔꯥꯎꯕ ꯄꯥꯎꯅꯦꯕ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯥꯎꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒꯨꯝꯕ ꯖꯦꯠ ꯐꯥꯏꯇꯔ ꯏꯔꯥꯟꯒꯤ ꯏꯌꯥꯔ ꯐꯣꯔꯁꯇ ꯆꯪꯕ ꯈꯔ ꯍꯥꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯥꯎꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥꯗ꯭ꯔꯦ ꯍꯃꯥꯁꯅ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯗꯨꯁꯨ ꯄꯨꯔꯥ ꯑꯗꯨꯁꯨ ꯀꯩꯅꯣꯝ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯤꯁꯐꯥꯌꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯨꯔꯥ ꯄꯨꯔꯤ ꯁꯤꯁꯐꯥꯌꯔ ꯄꯨꯝꯂꯦꯞ ꯂꯦꯞꯄ ꯂꯥꯟ ꯒꯖꯥꯗ ꯑꯗꯨꯒ ꯍꯤꯖꯕꯨꯜꯂꯥꯅꯁꯨ ꯍꯥꯏꯔꯝꯅꯤ ꯄꯨꯝꯂꯦꯞ ꯂꯦꯞꯄ ꯂꯥꯟ ꯒꯖꯥꯗ ꯑꯗꯨꯒ ꯏꯖꯔꯥꯏꯜꯅ ꯄꯥꯝꯃꯤꯁꯤꯅꯕꯨ ꯂꯥꯟꯁꯦ ꯍꯦꯛꯇ ꯂꯦꯞꯁꯟꯅꯔꯒ ꯃꯤ ꯃꯈꯣꯏꯒꯤ ꯐꯥꯗꯅ ꯂꯩꯈ꯭ꯔꯤꯕꯉꯩꯗꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛꯀ ꯂꯥꯟꯁꯦ ꯏꯖꯔꯥꯏꯜꯗꯤ ꯑꯗꯨꯝ ꯂꯥꯟꯁꯦ ꯇꯥꯗꯧꯔꯤꯕꯅꯤ ꯃꯥ ꯍꯌꯦꯡꯐꯥꯎ ꯏꯖꯔꯥꯏꯜꯁꯦ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝ ꯁꯤम ꯈꯪꯉꯣ ꯖꯕ ꯇꯛ ꯏꯖꯔꯥꯏꯜꯕꯨ ꯐꯖꯅ ꯏꯔꯥꯟꯅ ꯅꯠꯇ꯭ꯔꯒ ꯖꯁꯥꯝꯅ ꯂꯩꯔꯤꯕ ꯀꯥꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯅꯩꯗ꯭ꯔꯤꯐꯥꯎ ꯃꯥ ꯂꯥꯟ ꯂꯦꯞꯂꯣꯏ ꯃꯥ ꯂꯥꯟ ꯁꯨꯡꯂꯦꯞ ꯂꯦꯞꯂꯣꯏ ꯃꯥꯅ ꯂꯦꯞꯅꯤꯡꯉꯤꯁꯤꯅꯕꯨ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯥꯏꯕꯗ ꯒꯖꯥ ꯃꯅꯨꯡꯁꯤꯗ ꯂꯝꯁꯤ ꯃꯆꯦꯠ ꯑꯃ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯤ ꯍꯣꯠꯅꯔꯦꯕ ꯑꯗꯨꯅꯤ ꯃꯥꯅ ꯁꯣꯝꯗ ꯑꯃꯨꯛ ꯇꯥꯜ ꯑꯁꯣꯝꯗ ꯑꯃꯨꯛ ꯇꯥꯜꯂꯤꯁꯦ ꯃꯌꯥꯝꯗ ꯃꯥ ꯌꯦꯡꯍꯟꯕ ꯃꯊꯧ ꯑꯃ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯒꯖꯥ ꯃꯅꯨꯡꯗ ꯂꯥꯟ ꯇꯥꯔꯒ ꯑꯁꯨꯛ ꯌꯥꯝꯕ ꯖꯃꯤꯟꯁꯤ ꯑꯩꯈꯣꯏꯅ ꯀꯕꯖꯥ ꯇꯧꯍꯧꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯏꯁꯇꯦꯠꯃꯦꯟ ꯑꯃ ꯌꯦꯡꯍꯟꯕ ꯃꯊꯧ ꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯁꯨꯛ ꯁꯥꯡꯕ ꯂꯥꯟ ꯇꯧꯔꯛꯄꯁꯤ ꯃꯥ ꯒꯖꯥꯗ ꯀꯩꯗꯧꯈ꯭ꯔꯦ ꯅ ꯍꯃꯥꯁ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅ ꯍꯤꯖꯕꯨꯜꯂꯥ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅ ꯑꯜ ꯀꯥꯁꯤꯝ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅ ꯍꯨꯇꯤ ꯀꯔꯤ ꯂꯣꯏꯈ꯭ꯔꯦ ꯀꯩꯁꯨ ꯂꯣꯏꯗꯦ ꯁꯤꯈ꯭ꯔꯤꯕ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯁꯨꯛꯌꯥꯝ ꯃꯤꯆꯝꯁꯦ ꯁꯤꯈ꯭ꯔꯤꯁꯤ ꯃꯤ ꯅꯣꯡꯃꯗ ꯃꯤ 30 ꯃꯥꯗ꯭ꯔꯗꯤ ꯅꯣꯡꯃꯗ ꯃꯐꯝꯗ ꯃꯤ 55 ꯑꯁꯨꯝ ꯁꯤꯈ꯭ꯔꯤꯁꯤ ꯈꯖꯤꯛꯀꯤ ꯃꯤꯔꯣ ꯁꯤꯗꯤ ꯂꯤꯁꯤꯡ 94 95 ꯁꯨꯈ꯭ꯔꯕꯅꯤ ꯁꯤꯚꯤꯂꯤꯌꯟ ꯁꯤꯔꯤꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯂꯦꯕꯅꯟꯗꯁꯨ ꯀꯣꯝꯄꯣꯛꯈꯦ ꯑꯗꯨꯝ ꯑꯇꯥꯕꯤ ꯃꯤ 4-5 ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗ ꯌꯧꯔꯝꯃꯅꯤ ꯑꯆꯝꯕ ꯃꯤꯁꯦ 2-3 ꯑꯗꯨꯝ ꯌꯧꯔꯝꯃꯅꯤ ꯑꯗꯨꯝ ꯇꯧꯗꯅ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯠꯂꯤꯁꯦ ꯍꯃꯥꯁꯀꯤ ꯃꯥ ꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯅꯣ ꯍꯤꯖꯕꯨꯜꯂꯥꯍ ꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯅꯣ ꯍꯤꯖꯕꯨꯜꯂꯥꯍꯒꯤ ꯂꯤꯗꯔ ꯑꯃ ꯑꯅꯤ ꯍꯥꯠꯈꯤꯕꯗꯨꯅꯉꯥꯏ ꯑꯗꯨꯔ ꯑꯃ ꯑꯅꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯉꯥꯏ ꯑꯗꯣ ꯃꯥ ꯂꯥꯟꯁꯤ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯤ 8 ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯩꯐ ꯑꯃꯁꯨꯡ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯗ ꯁꯤꯔꯤꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯁꯣꯝꯗꯁꯨ ꯒꯖꯥ ꯃꯅꯨꯡꯗꯁꯨ ꯅꯍꯜꯒꯤ ꯃꯈꯣꯏ ꯑꯦꯇꯦꯛꯇꯨꯗ ꯃꯤ 4 ꯁꯤꯔꯤꯁꯦ ꯑꯗꯨꯅꯕꯨ IDFꯀꯤ ꯑꯗꯩ ꯁꯣꯝꯗꯅꯕꯨ ꯀꯩꯅꯣꯝꯗ ꯀꯔꯥꯅꯦꯜ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ IDFꯀꯤ ꯐꯣꯔꯁ ꯑꯅꯤꯑꯃꯒꯁꯤ ꯅꯥꯍꯩꯒꯤ ꯄꯥꯎꯅꯤꯁꯤ ꯃꯈꯣꯏꯒꯤ IDFꯀꯤ ꯀꯃꯥꯟꯗꯣ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯗꯨꯁꯨ ꯁꯤ ꯑꯗꯨꯝ ꯇꯧꯗꯅ ꯃꯤꯁꯦ ꯃꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤ ꯌꯥꯕ ꯃꯈꯣꯏꯒꯤꯁꯨ ꯃꯤ ꯁꯤꯔꯤꯕꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯤ ꯑꯁꯣꯛ ꯑꯉꯥꯝꯁꯤꯅ ꯑꯌꯥꯝꯕꯅꯤ ꯔꯣꯀꯦꯠ ꯑꯃ ꯇꯥꯔꯗꯤ ꯀꯝꯁꯦ ꯀꯝ 2 ꯁꯤꯔꯗꯤ ꯃꯈꯣꯏ ꯃꯤ 10 ꯑꯃ ꯁꯣꯛꯏꯕꯅꯤ ꯃꯤ 10 ꯑꯁꯣꯛꯄꯁꯤꯁꯨ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯅꯍꯩꯒꯤꯗꯤ ꯑꯗꯨ ꯐꯥꯎꯗꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯌꯦꯡ ꯄꯨꯡ 1ꯗ ꯗ꯭ꯌꯨꯇꯤ ꯂꯣꯏꯖꯔꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯄꯨꯡ 1ꯗ ꯍꯌꯦꯡ ꯂꯣꯏ ꯊꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯎꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯧꯔꯥꯡꯁꯤ ꯐꯖꯅ ꯂꯥꯏꯚꯇꯨ ꯂꯥꯛꯂꯒ ꯀꯟꯇꯥ ꯑꯅꯤꯔꯣꯝ ꯍꯌꯦꯡꯗꯤ ꯅꯩꯅꯁꯤ ꯑꯍꯥꯟꯕꯗ ꯒꯜꯐꯀꯤ ꯊꯕꯛꯀꯤ ꯍꯥꯟꯅ ꯅꯩꯅꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩ ꯁꯤꯗ ꯍꯥꯏꯗꯣꯛꯄꯤꯔꯝꯒꯦ ꯑꯍꯥꯟꯕ ꯃꯌꯥꯝꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯁꯤ ꯑꯆꯧꯕ ꯑꯩ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯌꯥꯝ 10 ꯂꯥꯏꯚꯇꯨ ꯆꯪꯁꯤꯜꯂꯛꯄꯩ ꯃꯇꯨꯡꯗ ꯂꯥꯟꯒꯁꯤ ꯍꯥꯟꯅ ꯍꯧꯗꯣꯛꯄꯀꯅꯨ ꯑꯍꯥꯟꯕꯗ ꯑꯩ ꯒꯜꯐꯀꯤ ꯊꯕꯛ ꯊꯔꯥꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯛꯇꯪ ꯈꯪꯍꯟꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯒꯟꯇꯥ ꯑꯃꯔꯣꯝ ꯅꯩꯅꯕꯒꯤ ꯃꯇꯨꯡꯗ ꯑꯙꯥ ꯘꯟꯇꯥ ꯅꯩꯅꯕꯒꯤ ꯃꯇꯨꯡꯗ ꯂꯥꯟꯒꯤ ꯄꯥꯎꯗꯨ ꯆꯠꯈ꯭ꯔꯒ ꯍꯌꯦꯡꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10ꯁꯨ ꯍꯦꯜꯂꯦ ꯇꯨꯝꯕꯁꯨ ꯃꯇꯝ ꯌꯧꯔꯦ ꯑꯉꯥꯡꯁꯨ ꯇꯨꯝꯍꯧꯗ꯭ꯔꯦ ꯅꯍꯩꯒꯤꯗꯤ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ